ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯕꯥꯕꯜꯁꯦ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯃꯦꯗꯤꯌꯥꯒꯤ ꯑꯣꯏꯅ ꯌꯦꯡꯖꯕꯗ ꯑꯃꯁꯨꯡ ꯎꯖꯕꯗ ꯊꯦꯡꯅꯕ ꯐꯣꯇꯣꯁꯤꯡꯗ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗ꯭ꯔꯦꯅ ꯌꯥꯝ ꯀꯃꯦꯟ ꯃꯌꯥꯝ ꯄꯤꯅꯗꯅ ꯂꯩꯔꯝꯕꯅꯦ ꯑꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯝꯒꯠꯄꯤꯒꯗꯒꯦꯅ ꯈꯜꯂꯒ ꯂꯩꯖꯕꯅꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯑꯩ ꯍꯧꯖꯤꯛ ꯅꯝꯖꯔꯤꯕ ꯐꯤꯂꯝ ꯉꯝꯅꯕ ꯂꯥꯟꯐꯝꯁꯦ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯒꯤ ꯍꯦꯛ ꯅꯦꯛꯁ ꯄ꯭ꯔꯗꯛꯁꯟꯁꯤ ꯃꯨꯟꯕꯤꯈ꯭ꯔꯕ ꯂꯩꯉꯥꯛ ꯍꯥꯏꯗꯅ ꯑꯣꯖꯥ ꯏꯃꯣꯝꯆꯥ ꯍꯥꯏꯃꯣꯅ ꯏꯕ ꯋꯥꯔꯤ ꯑꯁꯤ ꯐꯤꯂꯝ ꯑꯣꯏꯅ ꯅꯝꯊꯣꯛꯅꯕ ꯌꯥꯝ ꯀꯟꯅ ꯈꯜꯂꯤꯉꯩ ꯃꯔꯛꯁꯤꯗꯩꯗ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯆꯕ ꯁꯛ ꯅꯨꯡꯉꯥꯏꯗ ꯁꯣꯏꯕꯝ ꯂꯩꯀꯥꯏꯗꯒꯤ ꯏꯟꯖꯤꯅꯤꯌꯔ ꯑꯃꯅ ꯃꯐꯝꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯗꯅ ꯁꯦꯝꯕꯤ ꯁꯥꯕꯤꯗꯅ ꯑꯗꯒꯤ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯍꯧꯕꯅꯣ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯣ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯃꯁꯤ ꯍꯧꯖꯤꯛ ꯍꯟꯗꯛ ꯊꯥ ꯑꯍꯨꯝꯃꯨꯛ ꯐꯥꯔꯦ ꯊꯥ ꯑꯍꯨꯝꯃꯨꯛꯇꯒꯤ ꯍꯧꯔꯛꯄꯗꯨꯅ ꯆꯍꯤ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯒꯗꯕꯅꯤ ꯆꯍꯤ ꯑꯅꯤ ꯑꯁꯤ 2026 ꯑꯣꯏꯕ ꯌꯥꯏ ꯃꯁꯤ ꯀꯌꯥꯝ ꯆꯥꯎꯒꯅꯤ ꯑꯣꯖꯥ ꯀꯟꯐꯔꯦꯟꯁ ꯔꯨꯝ ꯌꯥꯎꯒꯗ꯭ꯔꯥ ꯑꯗꯒꯤ ꯗꯣꯔꯃꯦꯇ꯭ꯔꯤ ꯂꯩꯒꯗ꯭ꯔꯥ ꯂꯣꯏꯅ ꯌꯥꯎꯒꯅꯤ ꯃꯁꯤꯗ ꯊꯥꯔꯤꯁꯦ G+2 ꯍꯥꯏꯗꯤ ꯁ꯭ꯇꯣꯔꯦꯖ ꯑꯍꯨꯝꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜ ꯌꯥꯎꯏ ꯗꯣꯔꯃꯦꯇ꯭ꯔꯤ ꯌꯥꯎꯏ ꯗꯥꯏꯅꯤꯡ ꯔꯨꯝ ꯂꯣꯏꯅꯃꯛ ꯌꯥꯎꯏ ꯃꯁꯤꯗ ꯁ꯭ꯇꯣꯔꯦꯖ ꯑꯃꯃꯝꯗꯒ ꯄꯨꯂꯞꯅ ꯀꯥ 30ꯃꯨꯛ ꯂꯩꯒꯗꯕꯅꯤ ꯁ꯭ꯇꯣꯔꯦꯖ ꯑꯃꯃꯝꯗ ꯑꯄꯨꯟꯕꯗ ꯗꯣꯔꯃꯦꯇ꯭ꯔꯤ ꯀꯩ ꯂꯣꯏ ꯌꯥꯎꯅ ꯀꯟꯐꯔꯦꯟꯁ ꯍꯣꯜ ꯌꯥꯎꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯔꯣꯝꯗꯒꯤ ꯃꯩꯇꯩꯁꯤꯡ ꯂꯥꯛꯑꯁꯨ ꯃꯅꯤꯄꯨꯔꯤꯁꯤꯡ ꯂꯥꯛꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯆꯜꯂꯅꯤ ꯈꯜꯂꯦ ꯈꯜꯂꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯦꯛ ꯃꯈꯥ ꯁ꯭ꯋꯥꯏꯒꯤ ꯀꯩꯅꯣꯗꯁꯨ ꯑꯇꯣꯞꯄ ꯀꯩꯅꯣ ꯑꯃꯁꯨ ꯁꯪ ꯑꯆꯧꯕ ꯂꯝꯁꯤ ꯂꯩꯔꯤꯕꯅꯤꯅ ꯂꯝꯁꯤ ꯂꯩꯔꯤꯕꯅꯤ ꯃꯁꯤꯁꯨ ꯑꯃ ꯁꯥꯒꯅꯤ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯏ ꯃꯁꯤꯗꯤ ꯁꯣꯔꯤ ꯅꯠꯇꯕꯗ ꯆꯨꯝꯅꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯣꯏꯅ ꯐꯪꯁꯟ ꯅꯨꯡꯁꯟ ꯄꯥꯡꯊꯣꯛꯄ ꯌꯥꯅꯕ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯒ ꯀꯦ ꯕ꯭ꯔꯖꯃꯅꯤ ꯖꯕꯔꯖꯃꯅꯤ ꯁꯣꯏꯕꯝ ꯂꯩꯀꯥꯏꯗꯒꯤ ꯑꯣꯖꯥꯅ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯅ ꯂꯩꯕꯤꯕꯅꯤ ꯀꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯨꯟꯁꯤꯜꯂꯒ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯄꯤꯕꯅꯣ ꯃꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯗꯤ PDA ꯑꯁꯤꯅ ꯀꯩꯅꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯩꯅꯣꯗꯤ ꯁꯦꯟꯊꯪ ꯃꯈꯥꯗꯤ NECꯗꯒꯤ ꯂꯧꯊꯔꯒ ꯀꯩꯅꯣꯅ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯃꯈꯥꯗ ꯁꯦꯝꯒꯠꯆꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯇꯝꯖꯅꯤꯡꯉꯤꯕꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯀꯨꯏꯉꯩ ꯃꯃꯥꯡꯗꯒꯤ ꯃꯍꯥꯔꯥꯖ ꯕꯨꯙꯆꯟꯗ꯭ꯔꯕꯨ ꯑꯩꯈꯣꯏꯅ ꯅꯝꯗꯅ ꯁꯥꯏꯟ ꯇꯧꯍꯟꯈꯤꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯣꯝꯆꯥꯛ ꯆꯥꯛꯇꯅ ꯂꯩꯔꯝꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 21ꯗ ꯁꯥꯏꯟ ꯇꯧꯍꯜꯂꯒ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 15ꯗ ꯃꯔꯖ ꯇꯧꯈꯤꯕ 1994ꯒꯤ ꯅꯤꯡꯉꯝꯗꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯗꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯍꯧꯅꯕ ꯁꯪꯂꯦꯟ ꯑꯁꯦ ꯄꯨꯝꯆꯩ ꯆꯥꯏꯕ ꯇꯥꯏꯔꯦꯅ ꯈꯜꯂꯝꯕꯗꯣ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯤꯔꯝꯕꯁꯤꯒꯤꯗꯃꯛꯇꯗꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯆꯍꯤ 2ꯒꯤ ꯃꯇꯝ ꯊꯥꯔꯤꯕꯁꯤꯁꯨ ꯁꯣꯏꯗꯅ ꯈꯨꯠꯁꯤꯟꯅꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯣꯖꯥꯗꯤ ꯑꯗꯨꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯐꯝꯁꯤꯗ ꯂꯩꯔꯕ꯭ꯔꯥ ꯃꯇꯝ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄ꯭ꯔꯥ ꯑꯣꯖꯥ ꯑꯩꯁꯤ ꯂꯩꯕꯗꯤ ꯃꯁꯤꯒꯤ ꯆꯠꯂꯒ ꯀꯩꯅꯣꯗ ꯅꯣꯡꯒ꯭ꯔꯤꯡꯗ ꯌꯨꯝ ꯋꯥꯏꯔꯒ ꯂꯩꯖꯩ ꯑꯗꯨꯗꯤ ꯃꯁꯤꯗ ꯄꯨꯡ 7:30ꯗ ꯂꯥꯛꯑꯒ ꯄꯨꯡ 6 ꯐꯥꯎꯕ ꯁ꯭ꯋꯥꯏꯐꯥꯎ ꯂꯥꯛꯑꯒ ꯌꯦꯡꯉꯒ ꯊꯕꯛ ꯂꯣꯏꯔꯒ ꯑꯃꯨꯛ ꯍꯟꯕ ꯄꯨꯡ 7:30ꯗꯒꯤ ꯂꯥꯛꯑꯒ 6ꯇ ꯍꯜꯂꯒ ꯌꯥꯝ ꯋꯥꯅ ꯑꯣꯖꯥꯅ ꯃꯐꯝꯁꯤꯗ ꯂꯩꯔꯒ ꯚꯔꯥꯒꯤ ꯌꯨꯝ ꯑꯃ ꯂꯧꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯃꯐꯝꯁꯤꯗ ꯂꯩꯕꯁꯦ ꯃꯁꯤꯁꯨ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯩꯈꯣꯏꯅ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯊꯥꯒꯠꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯕꯒ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ